TV gi nungthilgi pau mideng tabiriba singbu Monica SANASAM taram nokchari hojik pau sandong na pijari Kanglup anigi irang na maram oiraga kwakta amadi manak nakwa mafam singdagi lanjeu naduna leiriba Maitai Pangal Singda United Maitai Pangal Club Organization UMPCO na kwakta gi Anita Standard High School amadi kwakta khumanda MD 𝗣𝗏𝗧𝗘𝗏 mayumda hangliba relief camp da chatuna yengsinkibaga loinana chana thakna ba polam sing mateng pangkhre UMPCO ge spokesperson na phongdokhibada Manipur da thoklibe irang asina kwakta da Maitai Pangal kaya ama lanjena duna leire haiba paw ama fangbadage relief camp asida mateng pangba lakhibani mateng pangba lakpa asida ward member councillor amadi tongan ba luchingba kaya su saryake Magna Hai Anita Standard High School da nupi angang yaw na punna miyoy chaniga tara humdoy lay masida khwaidagi nungaibadi furupki khenaba thamdana MD 𝗣𝗏𝗧𝗘𝗏 na kwakta khumanda layba masagi mayumda relief camp hangduna camp asida Maitai hungfutara manga amadi Maitai Pangal tara leiramba thengnaba asi yamna nungaiba fawi masna nushinabagi mari asi hengalakadoribani haina phongdoke Magna makha taraduna hojik thokliba irang asi lengangna athuba matamda loishin biduna tangdu leitana leihanbina ba hotnabiu loinana irang asida Maitai Pangal anigi singi marakta gi wakhal yaudaba thawong miyoi kharana tawrakliba asina Maitai Pangal singi mingchat thianle asigumba thawong asi makha tana tawdana basu appeal tawrakle Maitai isilinaw sing maximum moiba asisida yam seksinna yam phajana thambiramba aduga ko leiminaramba su ubada hena puning nusiba masu phawe loinana masi akoi Manipur sinba thungna tamjaningai oiba akoi masen nungsinari habagi masina chauba khudam amasu oirani loinana makhata na sokai sumaina nungsina gadobuni amana amabu mateng pangna gadobuni hingminnari ba khoi maselgi awaba se amana amabu share tawna gadobuni sumaina nungsina basin leiragadi thuba matamda santi purakani loinana tangdu leitaba Manipur ama oiraklani habagi chetpa thajabudu su ngasigi game asida changakpa kanda asa amasu uba Ngarang numidang pung 10:30 taba matamda Imphal West Commando gi team amana singjamai thonggi maning thangba maikaida ajat awok sing check amadi fixing tawduna leidingaida amuba machugi kreta gari amada lakpa mioi manga nongmai yauna drug oina sizinaba hidak purambagi damak fare hare Police dagi fangba paw amagi matung ina farba mioi sing adudi yaripok top laimanai dagi jahi kunipan suraba bangamam chingkhomba Lilong awang lekay dagi MD Nurjaman gi machanupa jahi kunmari suraba MD Mosin Lilong Bajar dagi MD Nawab gi machanupa jahi kuntra suraba MD Mehta Thawbal Moijing dagi MD Abdul Hakim gi machanupa jahi kunipan suraba Maibam Sarukhan amasung yaripok top dagi jingakham nongyai gi machanupa jahi kuntra mathoi suraba CH Sundarne Makoy mga gi masa check tawbada chingkhom badagi .32 gi pistol ama maru ama yaw na fagale Makoy dagi mobile phone taret lupa lakh 3,000 yawba side bag ani registration number yawdaba amubu majugi creta car ama gari gi number plate ani amadi 100 ml gi codidel T likli ahum fangki hari Parba myoy mga makhata ba logi thabak lokhanaba singjamai police station da sinakre hari Maraga sa dangarang ayupong 10:30 dagi nungthilpung ama mininingfu mga taba matamda Phauba Imphal West District Police ki SP Dr. S. Ibomchana Luchingba Police ki team amana Imphal West District ki manungchanba koktrukching taba lekaida thibombagi operation chathakre Operation adu da koktrukta deploy toba 9 IRB ki team amadi kadangbanda deploy toba BSF B16 ki team amasu saryake Police dagi fangba paw magi matung ina operation adu da yum kunlom changduna Tizinki amadi miyoy yangkay humdoy masa-masagi saktak che putok handuna check tawke. Adubo kanamata fapun ba yawkide. Operation adu gi matung da SP Kangpokpi Manos Pravakar yaw na Kangpokpi police ki team amaga puna koktruk khungi miyam. Club ki members sing amadi nupi singi mangda mi famama pangthokuna. Mafam adu gi miyam da thajaba amasung pukning da safaba pokhan ki hari. Hauke ba me ahumda kuki terrorist sing amadi kuki mob sing na Maitai gi Mathakta Kanglup ki lan chathaba haurakhiba numitagi ngasi phawba asok apan nang laba miyoy sing Janims Hospital da layeng na ba pukhalakpada mateng pangnaba semkhiba Janims Relief Committee da pukchal charaba miyoy singna selgi tengbang pirakpa hojik su leptre ngasi so Imphal East District ki Deputy Commissioner Kumanthem Dainana Janims Relief Committee da lupali sing yang khay tengbang piram ki hare loinana Manipur Sahitya Parisad Imphal na lupali sing kun mga Kurai 𝗓𝗘𝗥𝗦 lekay digi 𝗓𝗘𝗥𝗦 Buddha Chandra na lupali sing mga amasung Kurai puti balekay digi yung khaiba Modu Chandra na sulupali sing amagi mateng panglam ki hare
Pukchal Chawraba Lup amasung miyoisingbu committee gi chairman 𝗘𝗘𝗥𝗦𝗡𝗙 ꯈꯨꯔꯥꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯂꯥꯟ asida asok apangi mathakta khun ngagliba volunteersing relief campsing dagi tharakpa lanjoinarakpa singi ana ayek hospital asida layeng chothariba singda mateng pangba ngamjariba asi miyamgi mateng dagi ni haikhe maram asna miyamna leptana tengbang pibiu haina bona appeal tawkhi Lasi Manipuri side President Pangna, we Jenny Philip, committee sida, we share your policy to Manga TV there, Masiki Damota, Haiba, Manipur side President Palku, Jenny Philip, committee, Hagar Pongo Seri, Ojimsi Akuri Ladybug, policy, Ladybug daily game, she was the Anna, this is Lapa, Sida Natana, Hariba, Anna, Masiki Masagi, Ariba, Lina, Yona Kuri, Siki Mataka, CMST Karna, Kuri covered of the one, Akui Mayamole, Akui Tanga, Sing, a diaper, अकोई CT स्कैन का कोई MRI का कोई सिंगल हिदाक सिंग आदे कोई लिन सिंग का नारांग नाना कोई बंकर दे कहीं कोई लामी सिंग यामने कोई लिन सिंग का स्माइल अकोई OPD दे लाखवा अदिकी इकेन emergency लाखवा सिंग अकोई ने लोई ना कोई फ्री का कोई फ्री बनी अदो यारी में मुकाई अकोई मफम चांस कनुकी मफम चांस आने स्माइल ना मनिपुर साइड प्रेसिडेंट पान इबी बमती स्माइल इबी Manipur Sahitya Parisad Imphal gi President Longjam Joy Chandra na chiraba tanja asidar Janims Relief Committee da ngamjaba khara mateng pangba asigumna atopa relief camp da su mateng pangani haina phongdoki executive members adugate mayam gi machine su yawi mayam sina punna Manipur gi hanak hoiba kudung kiba asaisa koi mateng pangjege haidana koina lakere hariga relief camp asaisa Jenimsa hande relief camp asaisa koina yamusu yamdalusu koina encourage tawjeboina koina tawbiriba mayam sigi awabasi koina khaitan woribasu mateng koigadra haidana koina mayam lakeraga koina pesa khara kijabani aduga atei leiriba relief camp sing sida chu koina sale harga saita parisada agam bamateng pinana ba program Hauzik Manipur da thokliba Kanglup anigi irang asna maram oiraga misimina asok apan kya thokraba yum lising kaya mai thakraba yum leitraba miyoi lising kaya na wana relief camp sing da khangliba pumnamak asida Bangladesh ta leba Manipuri Pangal Furup na thamoi sokna nungaitaba phongdokli haina Manipuri Muslim Pangal Community of Bangladesh na khanghalakle Bangladesh ta tariba maite Pangal Muslim gi lup sing gi mihut sing yawba mifam amada Manipur da thokliba irang asida yamna nungaitaba phongdokna ke loinana mifam aduda wa ngangkhiba na Manipur da hana gumna nungsi jana na Kanglup khudingmak amata oina leminanaba hona minaba mathoktai haina phongdokna ke 2023 gi ang hundal thokiba Manipuri mal lebakta thokiba waham sigi maikaida Manipuri Muslim Pangan Community of Bangladesh ki maikaida gi awa phongdok chabo asi Manipur da tholiba waham si ko yamna Bangladesh Pangan tariba maikaida gi yamna nungai to phongdok chari asi maikaida Manipur gi CM Sabda Haba Nabiam Tanda Bigini Hibasi Hoyi Hadabalay Adungai the Lerakpa, Palapa, Panasagana, Manipurna Popa, Chasu Maisi, Ramanipurgi, Honang Kosing Chadana Labor, Kangu Maisibu, Hana Mangai the Lerambang Dumaina, Mayam Puna Labasi, Akoi, Bangladeshi Oina, Bangladesh the Tarkiba, Manipuri Sing, Manipuna Poyana, Akoibu. Ate erba kambuna su te jati gusti kambuna su ekoi Manipurian haibi Bangladesh te tariba mi mitei pangan haijan ekoina pangal haire mitei su Vishnupuria hairo su pangan Manipuri punumaki maikei dege Manipur sia koi ge horok pham ni haina loina laune adubu horok pham Manipur da ngasi mai chakpasi Bangladesh natana prithibi sigi malem sigi maham punumakta pangal lairiba punumaki thamode yamna soi Haukiba August tara manga da Border Security Force na Tripura gi Indo-Bangladesh border dagi miyoi manga lo na tingkraba yamlaba potlam sing putok pusin tawna baho na ramadagi faray potlam sing adu akaknaba paw ama Border Security Force na fangbadagi fabani hari potlam sing adu di yaba tablet masing lising kunter ka chanipan fensadal bottle lising amaga chama humfumari san kuntrama toy gari ahong mobile phone mari ni hari Polam sing asi charauna crore ama lakh humfumanga lising yangkai taruka jamri tarataru romgi oigani haide fagalaba san sing adu police na baba goraknath gosala dharmanagar da khusena khrelonana atay atopa polam sing adu miyoi sing adu ga loinana makhata ba investigation lokhana ba police ta sina khre hari
Loshilakpada maroba pao amuh hana pijari. United Maitai Pangal Clubs Organization a relief camp sing da hak thengna na yengsin bagal loina na tengbangi potlam sing kuchina khrei. Numidangda number thataba gari da nongmai paisa drug gari gi number plate sing puramba miyoi manga singzamai thongkhong dagi police na fare. Amadi Koktrukta Thihumba Chathakre Mifa Mipun Yaukide, Kulai Funkide, Kangpokpi Police Amadi Imphal West Police Ka Koktuki Miam Gapuna Mifam Pangtokre. Hozike Wenadi Northeast Window Pizza Bab Manipuri Pau Matanga Salusinjare, Mayambo Omukana Kurumjari.